Hello ma'am, ngasisu arar prajene amnu nungarba film ama putuna lagde. Hariba film asigi mamingna Duel. Film asi 2025 da release tawkiba science fiction, mystery, horror amadi thriller da based tawba Telugu movie amani. Film asigi panbiaba rating kara palabadi IMDb rating da 10 gi manungda 8.5 aduga Rotten Tomatoes dana 71% gi press rating phangi. Adudi ma'am film asigi samnak wari haiduna koithoktuna leibagi mohota film asigi asengba wari rom doina mai onselasi. Film sigi aho sinda yeng bada hek akiba phawba miyoibigi saktam karabu aikhoina uba phangi yoi singasina leiba mafam asisu America gi apikpa town macha ama dorami phamasigi lambi sorok sing asida yamna tamthiraba miyoi singasina chatuna leinarami masida aikhoida test ko nupa ama bu uholai matam masida lambi ta chatuna leiriba sathiraba miyoi singasina te saiba nupa asibu phanabagi damakta mahaki manakta nakshala ami maram masidigi te saiba nupa asina apikpa nupi macha amga loinana yum amagi manungda senduna yum masigi thong si lon senduna lekhirami asumna tawwa sina marum oraga yamna sathiraba tamthiraba miyoi singa tudagi makhoini gi punsi du kanjarami hariba sinna si sense tawduna hauji te saiba nupa asigi flashback ki sindagi ulai matam asida screen da aikhoida karigba wahi kharabu idura ulai madudi space ke matangda miyoi bigi loksing asi universe asida samudargi thong ama khaktangni sumna wahi sing asi thaba loraba matungda hauji te saiba nupa asigi flashback ki sin asi aikhoida black and white ki sinda loina ulai matam asida te saiba nupa asina nga kharabu phanabagi damakta turen gi maike amada mahakla ami hariba matam asida nupa macha amana bon macha ma kauduna sanaraga lambida leiramba du te saiba nupa asina urami matam asida te saiba nupa asina angang nupa macha asik manakta section duna asumna haibirami bungo nupa macha nahna ball adu sananingba tarabadi lambida sanagano ground da chatuna fajana sano juga naksi yamna susengi masida sunatana nahakti Telugu marona sisu fajana khangina kadai digi tammi asumna hariba matungda nahaki namidi kari kawi haina so hangami asumna te saiba nupa asina angang nupa macha asiga wari ngak sanaram labba matungda mahak nga phanabagi damakta ren adugi mapanda chatkirami asumna te saiba nupa asina ren aduda khoi sumsotuna leingai matam asida mahaki khoi asida nga sowa mathubagi mawng adu mahangna urami odigi mahakna mahaki khoi du paiduna nga asibu chingkhanabagi damakta yamna kana honarami dumoinamak mahaki khoi asida panduna yawmliba asidi nga ma oiramdre yamna chauraba bag ama oiduna leirami odigi mahakna turen mapana sida changchanduna bag si kari jauribno haiduna hangtoktuna yenguba matamdadi mahaki masadu aduga mati angakpa kyama phawrami maramdi bag asigi manungda yamlaba paisa kyama yauduna leirambagi damaktani odigi te saiba nupa asina bag manungdagi paisa bandan singadu loktoktuna yengjaraga mahak yamna haraujarami aduga mahaki masadu dasu angakpa kyama pokjarami igi matungda test ki wakhanda asumna su khanjarami karigumba ngasi aina nga phaba mafam asida lamdaba tarabadi aina yamlaba paisa sing asi thengnaramoiko ngasi haiba numit asidigi ai yamna paisa paiba ina khunwa mi ma oiragani masig matungda te saiba nupa asina matam manganba tawdana paisa thanna yaurba bag adu puduna mayingu maike aduda chatkirami somdana test ki mayum asida mahaki nupi Rosni asina yum asida karigumba khara tawduna lerami hojik test amadi Rosni makoini na leriba yum asi makhoigi city stegi yamna arapa mafam amada oirami hojik Rosni hariba nupi asina mahaki yumgi karigumba thaba kharabu suduna lerami matam asida test ki marup amana Rosni da call tawrami aduga asomna hanga ami naki na puroba test adu yumda hojik leibara masida Rosni na nupa adda asomna hairami aigi nupa adu hojik yumda leite kari haigi haibano Rex matam asida Rosni gi wakhanda asomna nisinga ami madudi mahakna su nupa aski ko wari sanaba pangkibado maramdi mahaki mapuroba test ki birthday adu lakadore maram asina makhoi myam punsanduna te saiba nupa asing mafamda surprise ama use haikiba do tamasida Rex saiba nupa asina su gyan taraduna Rosni na hariba wa aside arami aduga naki idea adu yamna phajai haina soirami aduga Rex na asumna so hairami plan asigi damak aina aigi marup sing dasu loina haikrage sin asi sense tawduna ngahak lerba matungda te saiba nupa aduna paisa thana yaurba kaujau adu maki maimasda puduna halami duga tesna maki nupi Rosni da asumna hangami Rosni naki wakhanda asumna khalune karigumba ikoina paisa pik thana yaurba bag ama khulle haina khalone matamadu nahak paisa sing adu kaidogani asida Rosni na maki masatu itantana maki nupa adu asumna hairami ramba makhangi question none nahang engonda hangliba do aduk yama paisa do mangdabu mangude kadai dige khoina phangadoribano sida test namu maki nupi sida amukasu asumna hairami aina haribase khanda khalune karigumba nahakna rupa crore yauraba chauraba paisa gi khaujau do khunba tarabadi paisa sing adu na kaidogani
ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯦꯁ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯁꯅꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥꯗꯨ ꯐꯪꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤꯗꯃꯛꯇ ꯁꯅꯥ ꯀꯌꯥ ꯑꯃ ꯂꯩꯒꯅꯤ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃꯕꯨ ꯆꯠꯇꯨꯅ ꯀꯣꯏꯊꯣꯛꯀꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯃꯁꯨ ꯁꯥꯒꯅꯤ, ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯍꯤꯡꯗꯨꯅ ꯂꯦꯟꯊꯣꯛꯀꯅꯤ꯫ ꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯅꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯥ ꯑꯃꯗ ꯆꯪꯈ꯭ꯔꯒ ꯄꯩꯁꯥ ꯊꯟꯅ ꯌꯥꯎꯔꯕ ꯈꯥꯎꯖꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯕꯦꯒ ꯑꯗꯨ ꯔꯣꯁꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯣꯁꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯊꯛꯀꯠꯈꯤꯔꯝꯃꯤ꯫ ꯎꯗꯒꯤ ꯔꯣꯁꯅꯤꯒꯤ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯦꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ, ꯅꯍꯥꯛꯇꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥ ꯑꯁꯤ ꯅꯍꯥꯛꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕꯅꯣ? ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯣꯁꯅꯤꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯦꯁ ꯑꯁꯤꯗ ꯑꯁꯨꯝꯅꯁꯨ ꯍꯪꯉꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯔꯥ? ꯃꯇꯝ ꯑꯁꯤꯗ ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯅꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛ ꯈꯣꯏ ꯆꯣꯞꯄ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯈꯣꯏ ꯑꯗꯨꯅ ꯆꯥꯎꯔꯕ ꯕꯦꯒ ꯑꯃꯕꯨ ꯀꯣꯠꯇꯨꯅ ꯆꯤꯡꯈꯠꯂꯛꯈꯤꯕꯅꯤ, ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯥꯎꯔꯝꯕꯅꯤ꯫ ꯃꯁꯤꯗ ꯔꯣꯁꯅꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏ ꯌꯥꯝꯂꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯀꯩꯗꯧꯒꯅꯤ? ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯑꯣꯏꯗꯕ꯭ꯔꯥ? ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯉꯜꯂꯤꯉꯩꯗ ꯄꯨꯂꯤꯁꯇ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯤꯟꯅꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯅꯨꯄꯥ? ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯈ꯭ꯔꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯅꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯑꯗꯨꯝꯕ ꯍꯦꯟꯖꯟꯕ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯒꯅꯨ, ꯑꯩꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯐꯪꯉꯛꯄ ꯌꯨꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯎꯍꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯔꯣꯁꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯆꯔꯥꯡꯅꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯁꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯊꯝꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯤꯟꯅꯈꯤꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯈꯨꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯃꯅꯥ ꯈꯔꯁꯨ ꯄꯤꯔꯛꯄ ꯌꯥꯏꯗꯅ, ꯑꯩꯈꯣꯏꯅ ꯄꯤꯔꯛꯏꯕ ꯔꯤꯋꯥꯔꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯑꯃꯠꯇ ꯌꯥꯔꯝꯗꯦ, ꯑꯗꯨꯒ ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯅꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯐꯔꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯕꯤꯗ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯁꯤ, ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯨ ꯊꯣꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯄꯨ ꯑꯗꯨꯗ ꯄꯩꯁꯥ ꯑꯗꯨ ꯁꯤꯟꯅꯔꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯄꯨ ꯑꯗꯨ ꯊꯣꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯁꯤ ꯈꯨꯠꯅ ꯐꯥꯎꯕ ꯁꯣꯛꯏꯁꯤ, ꯀꯅꯥꯒꯨꯝꯕꯅ ꯄꯩꯁꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯗꯕꯁꯨ ꯌꯥꯏ, ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤ꯫ ꯑꯁꯨꯝꯅ ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯀꯣꯝ ꯑꯃ ꯇꯧꯔꯝꯃꯤ, ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯕꯦꯒ ꯑꯗꯨ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯕꯦꯒ ꯑꯗꯨ ꯃꯤ ꯑꯃꯠꯇꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯅ ꯂꯣꯏꯅ ꯀꯨꯞꯁꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗꯦ, ꯍꯧꯖꯤꯛꯇꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥ ꯑꯁꯤ ꯑꯩꯅ ꯐꯪꯂꯦꯀꯣ꯫ ꯑꯗꯨꯒ ꯇꯦꯁꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯣꯁꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯦꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯅ ꯍꯥꯏꯔꯕꯗ ꯏꯆꯥ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯄꯣꯛꯆꯕ ꯇꯥꯔꯕꯗꯤ ꯃꯗꯨꯅ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯕ ꯁꯛꯆꯒꯦ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯇꯦꯁꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯅꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯔꯛꯀꯅꯨ, ꯃꯔꯝꯗꯤ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯉꯥꯡ ꯌꯣꯛꯄ ꯑꯁꯤ ꯄꯥꯝꯗꯕꯒꯤꯗꯃꯛꯇꯅꯤ꯫ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯁꯤ ꯃꯝꯁꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯡ ꯇꯥꯔꯛꯇꯣꯏꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯔꯣꯁꯅꯤꯅ ꯃꯄꯥꯟꯗ ꯃꯍꯥꯛꯀꯤ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯁꯠꯂꯥꯎꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯟꯗꯨꯅ ꯆꯪꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯣꯁꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯦꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ, ꯅꯍꯥꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯛꯑꯣ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯒꯦꯔꯦꯖ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯦꯁꯅ ꯃꯉꯣꯟꯗꯒꯤ ꯇꯦꯕ꯭ꯂꯦꯠ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯀꯧꯇꯥ ꯃꯆꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯇꯦꯕ꯭ꯂꯦꯠ ꯈꯔꯅ ꯃꯍꯥꯛꯅ ꯄꯥꯎꯗꯔ ꯇꯥꯕ ꯃꯈꯩ ꯀꯨꯞꯅ ꯊꯨꯒꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯀꯨꯞ ꯇꯥꯔꯕ ꯄꯥꯎꯗꯔꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯗ꯭ꯔꯒ ꯆꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯒ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯗꯨꯅ
nupina kauriba adugi maikei laami hariba matam asida mahakna haina toromba behavior adu loina change tawkhirami asumna mahakki nupana ka asigi manungda ngauduna changpa si uba matamda Rosni na yamna sauna mahakki nupa asida asumna hairami aina nahakpu drug asi amuk hanna charanu haiba natro adubu nahakti drug asi amuk hanna chara ibanine mahakki nupina asumna mathwai nuwaitaba asi uba matamda test na Rosni da asumna hairami Rosni ngasidi nang aibu amukta ngakpiyu aise haraubana hemankibna maram oraga drug adu khajiktani chakiba matungda nahakna yadaba thabak amata tawraroi ai drug asi amuk hanna chararoi mahakki nupana asumna haijaba asi uba matamda Rosni dasu mahakki nupa asida ngahak saromaba matungda phakirami aduga mahakna asumna hairami are ngasidi aina nangbu ngakpirabani matungda amuk hanna tarokpa tarabadi aina kadauge yengo fare hojik chak charorosilaw masida test na mahak chak lamde haiduna hairami asumna mahakna chak chaningde harakpa asida Rosni su chak chararoi hairami Mabanina asumna wari sanaduna leiriga matam asida Rosni na hek chaba mahakki hidak bottle adu makhada takhirami sina tanglibati Rosni haiba nupi asechu kariguma leina ama nabadagi mahak hidak chari haibani matam asimaktada test na sizinaba drug yawba haibati tablet yawba bottle macha adusu makhoina leiriba table asig manakta thamami masig matungda makhoini adu phamungda tumba changkhirami matam asida Rosni haiba nupi asina mahakki mapuroba test asida ngasagi wa adu mo hawdoktuna hairami test nang aina hariba se mukti yaw aiko ani isa matangdi yoksidana matam asida test hariba nupa adu mahakki masa sing ngauduna leiribani simaktadasu mahakki nupi asina hariba wa asida mahakna sungya yaramde juga mahakna asumna so hairami ai atopa angang yokpa adu sungpam pamde farene karigumba aikoina angang adu yoke haina khalone matam khara leirama matungda aikoini gi isa lerekpa tarabadi matam aduda nahakna angang ani eduda chamana nungsiu haiba sungya yaroi masigi chanabi si nupi khudimaki haunabini test na summa harpawa si taba matamda Rosni na mahakki nupa test asida gyan tanaba phajana hairami angna dumna khaliba wakhan adu lale isagi cha chap mane apopapa oirabasu poktababa oirabasu chap manana nungsigani duga mahakna asumna su wasaktuna hairami karigumba aikoinigi asengbai chama phange haina khalasi tamaduda aina angang ani eduda khenaba karisu thamoi makhoini eduda chap manana nungsigani asumna Rosni na mahakki nupa test asida yamna kanna haijaba asina marum oraga aroibadidi mahakki mapuroiba test asinasu mahakki nupi Rosni na haiba wa asida yarami duga mahakna asumna sairami phare hojikti nahakki apamba do tawro nahakna angang jokse haiba do aisu yare masi taba matamda Rosni edu yamna harauna mahakki mapuroiba test asida asumna hairami aikoini ne isa yokpa tarabadi isa nupi moina yoksiko asida test na asumna hairami hoi fare nahakki apamba juda aigisu apambani atamasida Rosni na mahak hidak chadari haiba do niksingaami maramasdagi Rosni na check tawdabida table mathakta leiriba tablet yawa kokta masa asdagi tablet adu lokthokna mahak chasankhirami maramdi Rosni gi tablet hapiba kokta aduga test ki drug ki tablet hapiba kokta aduga chap manarami aduga kokta adugi mathakta yawriba sticker adusu chap manabanina mahakna masak khangda boirami atamasida Rosni aduna mahakna chariba hidak adu drug oina chasankhiba asina maram orga akki masa adusu overdose oirapadagi mahak mafam asida lekthaba horami udigi Rosni adu sohonba warakpadagi mahakki nupa test asida mapu kanbinaba haiduna sign kya tawrami tumoinamak test hariba nupa asidi drug adu kahena chasankhiba asina maram orga mahakki masa adu gyan tadaba makai phamung asida taduna tumduna leirami matam asida Rosni hariba nupi asidi mahakki masa adu tablet adu chasaluba asina maram orga mahakki masa adu khangba ngamdaba makai phamung asigi mathakta lengba otpa ngamdaba makai mahak yamna wana khangduna leirami asumna upai leitraba Rosni adu ngak khangamaba matungda mahak khangba ngamdabadagi mafam asida adumak sikhirami mikup khara haukraba matungda test hariba nupa asi mikup thorami matam asida mahak ingak ngakjarami aramdi mahakki marup aduna mangonda kauduna leirami masigi matungda test ki marup sing aduna test adubu phamung adudigi thangtoroktuna nakal amada thambirami amdi makhoigi mafam asida lagiba mi sing asina Rosni gi asi bakchang adubu mapanda putoktuna mahakki mathau mangam adu phajana pangthokami hariba sin asi change tawduna ngasidigina hafta amagi matungi sin amabu aikhoida olai matam asida test hariba nupa asigi mahakki masagi condition asi yamna phalamde aduga mahak masana masabu sijana ba hainasu tawduna leirami tamasida test hariba nupa asigi marup amana mahakki marup test asibu kannabagi damakta mahakki makhong mukhut adu chen amna punjanduna ere samada phajanduna thamami asida mahakki marup asida test na kaptuna asumna hairami aigi puliba se amuktadi thadu ai Rosni bu yamna uningi aigi punsi ase mahak
yaudravadi karisu kanadaba punsi amaga chap manare angna sikiba dusu aina maram orga sikibani masida test ki marup asina ma ki marup test asibu themjan biduna asumna haira ami na ki nupi rosni ne laikidaba do nagna maram orga sikibenate angna sikiba do magna guli edu hena sarubadigi overdose obadigi ma ki asoibadigi mag leijakidabani asigumba thokraba tawdok mayam asi nagna sana tanda khanjanduna nagna sada blame tawjaduna leiri aduga hantak hapta asida nak nasana sina bohona jari ba se mari rakti surabani ina nakpu asumna kyam kuina kanduna layu haibano hojik aina nakpu senari ba se apikpa angang macha ma sena bagumbani chap manari ba se hangna maram oraga aise numit kyani tumba chaba khangdana leiraklabani tes nak amuktari gyan taroba asumna hairaba matungda tes ki marup adu ma ki thabak adu yamna kanna nara ami tamasida tes ki marup asina asumna haira ami aidorobano khangde ngasi ayu osidi aigi thaba ase aduga matik nariba sina karigino masidi ai doctor satuna isa asi amukta check toktaba yararoi duga magna sumna su tes hairami marup nak mafam asida tahoidaba wadi natai sadaba thaba mata torumganu ko aina halaktri phawbuda nak mafam asida phajana leiramu tang asida tes na makki marup asida asumna haira ami nahangna chatringai mamangda aingonda aina sanaba chak khara amadi ising khara piramu madugi matungda nahak chatkiba yagani maudigi matang asida yamna nungaitaba thawdo haigadra test ki marup asina mafam asigi hogatuna test ki sanaba amadi ising khara porokna bahaiduna phoklauna hogalakpa matamda khangowduna mahak heart attack torokpadigi mafam asida longna tadun sirami testi mahakki mamangmaktada mahakki marup asina longna haidaduna sikhiba si uba matamda mahak yamna ngakcharami tang sida test na mahakki marup asigi mateng pangningba tarabasu mahakki makhut asi chen amna phajanduna thambana maram orga mahakna karisu mateng pangma ngamamde mahakki makhutta phajaliba handcuff asigi so asisu siduna targa leiba mahakki marup asigi pocket ta yauduna leiribani atamasida mahakki makhut asisu wal asiga tainana joli asina yamna chetna phajanduna su leiribani asibu mahakna lokthoknaba yamna kana honajarami dubu mahakna lokthokpa ngamaktaba asina maram orga mafam asida kana leige haiduna mahakna yamna kana su lawrami adum oinamak kana amtana pakhum amata piraamde asumna mahakki siduna tariba marup asigi manakta mahakna naksanna changge haiduna honaba tarabasu mahak karimta mai pamde asida suratna mahakki makhutta phajaliba handcuff asibu mahakna thugainaba haiduna yamna kana honarami adum oinamak mahak kari sumai pakpa ngamamde maram asina hujikti mahak mathwai yamna warami aduga mahak kari togodobno haiba dusu mahak khangjaramde mahakna mafam asida mahakpu kannabagidamagta mi kauge haiba tarabasu karimta upai leiramde atang asidigi aikoina karigumba amsu khangma ngami madudi mahakki marup asina sidringai gi mamang haibadi mahakpu senaduna leiringai matamdana te sairiba nupa asina mahak masana masabu sijanaba honajaribani aduga mahakki marup asina mahakki mitmangda sikhraba matungdadi mahak masana masabu sinaba honajaramde mahak masana masabu kannaba oina honajarami asigi matungda tesna mahakki manakta leiriba toolbox asibu mahakki khunguk amadi khunguk marigi matengna mahakki manakta pusalaknaba yamna kana honarami sumna mahakna yamna kanna honajaraba matungda box adu mahakki manakta pusanba ngamami maudigi tesna toolbox asibu hangtoktuna masigi manungda kari yauge haiduna check toruba matamdadi box asigi manungda khulai kyama yaurami masidusu natana athauba potsu yaurami maudigi mahakna yamna thauba thang ama lokthroktuna mahakki makhutta phajaliba handcuff asigi so asi hangtoknaba haiduna mahakna kyara khana honarami mahakna phaniyamna kanna handcuff asibu so hangtoknaba honaba tarabasu mahak mai paamde asumna mahakna kyara khana honaba asida mai palaktaba asina maram orga mahakki masadu warakpadagi mafam asigi floor asida tumthakhirami hairiba sin asi change tawduna numit asigi numidangi matamda ulai matam asida ahangba tiyada thoiba atiyagi machu asi yamna angakpagi mongda thomi udigi tesna makeup thoroktuna ahangba tiya asida mahakki mamit aduna yenkharuba matamdadi khogi ahangba tiya asida tha ani thoktuna leirami thokliba tha ani asigi machu asi amana angangba oirami aduga amana angauba oirami odigi tesna mahakki mamai adu kore leiduna yengpa matamda room asigi arapada kanakumba ma lakpagi mami taba du mahakna urami sumna tesna yamna chamamnana mami eduda munyeng saluba matamdadi mahakki manakta lakliba asi mami yumoiramde angang nupi macha amana mahakki maikeida lakpa oiduna leirami sumna angang nupi macha asina mahakki maike isida tapna asum changjilakpa si uba matamda te sairiba nupa asi yamna kiba phawrami maram asdigi mahak mamit usanduna mafam asida makok adu nothaduna leirami asumna ngahak mamit
ꯂꯣꯏꯁꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯪꯈꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯃꯃꯤ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯆꯨ ꯑꯅꯤꯒꯤ ꯊꯥ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯆꯨ ꯑꯃꯅ ꯑꯉꯥꯡꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯨ ꯑꯃꯅ ꯑꯉꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯄꯦꯀꯦꯠ ꯑꯃ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯏꯟꯊꯔꯛꯄꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯃꯧꯗꯨꯒꯤ ꯇꯦꯁ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯑꯝꯃꯤ, ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ? ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯔꯛꯎ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯅꯥꯝꯇꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯑꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯛꯑꯝꯕ ꯊꯥ ꯑꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯦꯁꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈꯤꯕ ꯊꯥ ꯑꯗꯨ ꯑꯃꯨꯛ ꯑꯅꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯉꯛꯄꯒꯤ ꯁꯥꯃꯤꯟ ꯑꯗꯨ ꯐꯪꯉꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯍꯦꯛ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯃꯤ ꯑꯃꯒꯨꯝꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩꯒꯤ ꯁꯥꯎꯟ ꯈꯔ ꯇꯥꯔꯛꯏꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯊꯧꯔꯤꯒꯤ ꯅꯥꯀꯟ ꯑꯃ ꯑꯗꯨ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯇꯦꯁꯅ ꯍꯧꯖꯤꯛ ꯂꯪꯈꯤꯕ ꯊꯧꯔꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃ ꯑꯗꯨ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯑꯁꯤꯗ ꯄꯥꯏꯈꯠꯂꯛꯑꯝꯃꯤ꯫ ꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯪꯈꯤꯕ ꯊꯧꯔꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯆꯤꯟ ꯑꯃ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯉꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯗꯨꯗꯒꯤ ꯇꯦꯁꯅꯁꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯧꯔꯤ ꯑꯁꯤꯒꯤ ꯃꯆꯤꯟ ꯑꯁꯤ ꯋꯥꯜ ꯑꯁꯤꯗ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯂꯔ ꯑꯁꯤꯁꯨ ꯕ꯭ꯂꯦꯛ ꯋꯥꯏꯠꯀꯤ ꯀꯂꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯃꯇꯨꯡꯗ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄ ꯁꯤꯟ ꯑꯅꯤꯈꯛ ꯎꯠꯂꯛꯏ꯫ ꯁꯤꯟ ꯑꯃꯗꯅ ꯕ꯭ꯂꯦꯛ ꯋꯥꯏꯠꯀꯤ ꯁꯤꯟ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯀꯂꯔꯐꯨꯜꯒꯤ ꯁꯤꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯑꯉꯛꯄ ꯋꯥꯔꯤ ꯑꯃꯒꯁꯨ ꯈꯪꯕ ꯉꯝꯃꯤ, ꯃꯗꯨꯗꯤ ꯇꯦꯁꯅ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯁꯤꯒ ꯑꯉꯥꯡꯁꯤꯡꯅ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯁꯤꯒ ꯑꯇꯣꯞꯄ ꯗꯥꯏꯃꯦꯟꯁꯟ ꯑꯃꯃꯝꯗꯅꯤ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯇꯦꯁꯅ ꯂꯩꯔꯤꯕ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯀꯤ ꯁꯪꯁꯥꯔ ꯑꯁꯤꯒ ꯑꯉꯥꯡꯁꯤꯡꯅ ꯂꯩꯔꯤꯕ ꯀꯂꯔ ꯌꯥꯎꯔꯕ ꯋꯥꯔꯜ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯇꯣꯈꯥꯏꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯌꯥꯝꯅ ꯉꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯏꯃꯥ, ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯨꯝꯃꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯎꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯋꯥꯔꯤꯗ ꯍꯟꯀꯠꯇꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯃꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯨꯟꯗꯔꯤꯌꯥ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯁꯤ ꯑꯃꯗꯤ ꯑꯀꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯁꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯥꯛꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟ ꯑꯁꯤꯗ ꯐꯤꯜꯇꯔ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅꯤ꯫ ꯅꯣꯡꯃ ꯇꯦꯁꯀꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯂꯝꯕꯤꯗ ꯇꯦꯁꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅꯤ ꯊꯦꯡꯅꯈꯤꯕ ꯑꯗꯣ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯑꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯈꯣꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛꯃꯛ ꯁꯣꯛꯇꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯣꯊꯥꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯄ꯭ꯂꯥꯁꯇꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯤꯒꯤ ꯃꯄꯥ ꯔꯘꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯃꯆꯥ ꯑꯁꯤꯗ ꯄꯣꯠꯆꯩ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯊꯥꯗꯨꯅ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯕꯛ ꯀꯌꯥ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯗ ꯁꯣꯛꯄ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯔꯘꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯕꯨ ꯍꯥꯠꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯔꯘꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯅꯪꯕꯨ ꯍꯥꯠꯅꯕ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯃꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯘꯨꯅ ꯅꯨꯄꯤ ꯑꯁꯤ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯒ ꯅꯨꯄꯤ ꯑꯁꯤꯅ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯛꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯔꯘꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯁꯤꯗ ꯂꯩꯁꯟꯗꯨꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯖꯣꯝꯕꯤ ꯑꯃ ꯑꯣꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯔꯘꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯑꯝꯃꯤ꯫ ꯔꯘꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯖꯣꯝꯕꯤ ꯑꯣꯜꯂꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯏꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯖꯣꯝꯕꯤ ꯑꯣꯜꯂꯕ ꯅꯨꯄꯤ ꯑꯁꯤꯅ
Ragugi makhut asida chikhirami udagidi Raguna yama sauna mangna upai ama natraga upai ama tawduna nupi asibu mafam asida hatoami duga mahak yum asig manungda changami matam asida makhugi family haibadi Sundariya Khushi amadi Aki makhoi singadu yum asig mapanda thorami tam asida ahangba lambi asida zombie olaba mi kaya ama satuna leiramba adu makhoina urami udagi Raguna mahaki nupi amdi mahaki macha sing asibu yum asig manungda yamna thuna chango haiduna kausan kirami aramasdagi makhoi singadu su yum asig manungda satlauna changsilami matam asida Raguna yum asig thong thongnau sing asi phajina lonsan thamami tang asida Raguna makhoi sing asida asomna hairami aikhoi hausik yum asigi basement jagada komduna leigadabani matam aduda aikhoina aikhoigi sanaba pochai khara amadi thaknaba ising khara support kadabani aduga basement jaga adudagi aikoi kanamtana thokpa yade madudagi thoba tarabadi aikhoida kari tholokpa haiba si aikhoina khangde asi hairaba matungda Sundariya Khushi amadi Aki makhoi humadu basement jaga asida kumthan khirami aduga basement gi thong asibu makhoida lonsalan khirami maramdi makhoina sukhangami Ragugi makhut asida zombie na sikhre haiba si maram asina makti basement jaga aduda changdabida basement gi mathak thangba jaga da leiriba ka asida phamduna remi maramdi karigumba makna zombie olakpa tarabadi Aki family gi miyoi sing asi soidanamke solakani haiba si khangbagi damaktani wasigi matungda Sundarina basement gi thong asi tapna hangkatuna Aki nupa asigi mong mato asi tapna yengami matam asida Ragu hariba nupa asigi masak mong asi tapna zombie olakpa adu mahangna urami asumna Raguna tapna yamna sathiraba monster amagi mongtho olakpa asi maki macha ani dujasu loina urami maramasdagi Sundarina maki macha ani asibo basement gi jaga asida langdabida tumina leinaba haiduna hairami aduga basement gi jaga asida leiba phamung amada maki macha ani asibu safe oinaba gidamakta thambirami tamasida basement da leiriba angang ani asigi masa gi oiba problem ama masu leiribani duga Sundarina ningsing ami madudi Chanpi Khushi gi idaki chajaradu stair sigi mathak thangba jaga amada lehore haiba si khangami dubu mahak machanpi gi chajar asi stair sigi mathakta kakhatuna loba chatke haiba du ngamamde maramdi mahaki mapuroiba Ragu adu zombie onduna ka asida leiribani mahak leiraba matungda Sundari amadi Aki makhoi ani adu basement gi thong asigi manakta changaktuna panthangba jaga asida kari tauribaga haiba adu makhoigi manakong asina lona tarami tamasida makhoina leiriba thong asigi mapandagi thong asida kanagumba amna kholakpagi makhon adu tarami si atai kanamtuna tawbana lamde Ragu hariba zombie olaba nupa asina tawbo irami sumna thongjin mapana sida zombie olaba Ragu sina leiba si uba matamda makhoi ni adu basement gi thong asi hangtoamde sin asi sense tawtuna somda atopa nakalamromda black and white oidiba tes ki sangsara sina mu ulami matam asida hauji chu tes hariba nupa asigi makhut asida chen phajanduna adum leirami aidiba matam asida aikhoina plastic kitchen mate amatang ningsingsi matam asida colorful oraba sangsara sida ulai Khushi hariba angang nupi macha asina tumna mahak dream walk tawduna lami asumna tumna mahakna basement gi aroiba jaga asi phawba lami sumna Khushina asum lakpa asida khangogdana mahaki mamang asida portal ama hangtorami portal asida mahak chu changkhirami angna portal asida hek changkhibaga te sariba nupa asigi black and white ki sangsara sida oina thorami tamasida te sariba nupa asina ahangba tiada yengkatpa matamda tha ani thoktuna leiramba matamaduni matamasida Ragu hariba nupa asina ka asigi manungda munna kwari leiduna yenguba matamda mahaki mamangda nupi masa ama thorokkiba adu atai kanamtana te Khushi hariba nupi asini duga Khushina mangkiba adusu mangna makeup thorokpadagi mangkiba oirami matamasida Khushi hariba angang nupi masa asina black and white ki sangsara du ukhiba adu mahaki wakhana sida adum khanduna leirami tamasida Khushi hariba angang nupi masa asina mahaki mama Sundariya aduda asumna hairami aikhogi mafam asida kanagumba ama lei mahaki pibam adu yamna wana sulewi aduga mahaki sangsara dudi hek yengba matamda yamna akibagi mongda ohewi mafam aduda leiriba akoiba sing adu loina imamamawi matam asida Sundariyana mahaki masanupi Khushi asida asumna hairami nang namit usanduna dream walk tawduna kocha chatpa aduda naki namangda asum uboy rangani madu karisu oiramoi masi tapa matamda Aki amadi Khushi makoinina mahaki mama asida proof pige haiduna makoina sanaba pot kharabu ismen asigi aroiba jaga aduda satuna potse edubu langthokhirami hariba matam asida sanaba pot adu te sariba nupa asigi sangsara sida tarami Sundariyadi mahaki masanupi Khushina langkiba achapot adu mangkiba adu ubo matamda mahak yamna ngakjarami maramasdagi Sundariyana mahaki masa ani asibo hariba jaga aduda
ꯆꯪꯈꯤꯅꯨ ꯍꯥꯏꯗꯨꯅ ꯊꯤꯡꯉꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯊꯧꯔꯤ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃ ꯂꯪꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯥꯔꯛꯏꯕ ꯊꯧꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯤꯡꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯧꯔꯤ ꯑꯁꯤ ꯆꯞ ꯂꯥꯎꯅ ꯇꯤꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯑꯗꯨ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯪꯁꯥꯔ ꯑꯅꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯅꯦꯛꯁꯟ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯗꯒꯤ ꯁꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯅꯣꯝꯃ ꯂꯥꯛꯑꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯣꯇꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯑꯗꯨꯒ ꯕꯣꯇꯜ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯗꯨꯗ ꯂꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯁꯦ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯩ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯕꯣꯇꯜ ꯑꯁꯤꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯁꯣꯝꯗꯅ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯥꯏ ꯇꯦꯁꯅ ꯂꯪꯉꯛꯈꯤꯕ ꯕꯣꯇꯜ ꯑꯗꯨ ꯎꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯗ ꯕꯣꯇꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯈꯥꯝꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅꯤ ꯃꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯛꯏꯕ ꯄꯣꯠ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯆꯪꯗꯨꯅ ꯆꯦꯛ ꯇꯧꯔꯨꯒꯦ ꯏꯆꯥꯅꯨꯄꯥ ꯑꯛꯀꯤ ꯅꯍꯥꯛꯅ ꯈꯨꯁꯤ ꯑꯁꯤꯕꯨ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯁꯨꯟꯗꯔꯤꯌꯥꯅ ꯄꯣꯠ ꯑꯁꯤꯕꯨ ꯈꯨꯟꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯀꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯌꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯎꯔꯝꯃꯤ ꯇꯦꯁꯅ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯟꯗꯔꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯦꯝ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯃꯥꯏ ꯑꯁꯤꯗ ꯇꯨꯗꯨꯅ ꯇꯥꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯦ ꯁꯤꯔꯕ ꯃꯥꯜꯂꯤ ꯃꯦꯝ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯑꯩꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯏꯉꯛꯉꯛꯅ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯀꯤ ꯑꯀꯣꯏꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇꯁꯨ ꯈꯟꯖꯔꯝꯃꯤ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯂꯥꯛꯏꯕ ꯁꯪꯁꯥꯔ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯀꯤ ꯁꯪꯁꯥꯔ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯁꯤ ꯑꯃꯗꯤ ꯑꯛꯀꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯪꯁꯥꯔ ꯑꯅꯤ ꯑꯁꯤꯕꯨ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯌꯥꯔꯤꯕ ꯄꯣꯔꯇꯦꯜ ꯑꯗꯨꯗꯤ ꯊꯤꯡꯖꯤꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯠꯄ ꯉꯝꯃꯝꯗꯦ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ ꯁꯣꯝꯗꯅ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯇꯦꯁꯀꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯕꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯨꯟꯗꯔꯤꯌꯥꯅ ꯇꯦꯁꯇ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯄꯛꯑꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯆꯠꯄ ꯉꯝꯃꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯆꯠꯅꯕꯒꯤ ꯄꯣꯔꯇꯦꯜ ꯑꯗꯨ ꯃꯃꯥꯡꯗꯒꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤꯗꯃꯛꯇꯅꯤ ꯃꯗꯨꯗꯒꯤ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯆꯞꯇꯨꯅ ꯂꯩꯔꯤꯕꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯟꯇ ꯂꯩꯔꯝꯂꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯁꯣꯔ ꯍꯣꯟꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯦꯆꯤꯟ ꯑꯗꯨꯁꯨ ꯄꯨꯡ 6 ꯈꯨꯗꯤꯡꯒꯤ ꯆꯥꯔꯖ ꯇꯧꯕ ꯑꯁꯤ ꯗꯔꯀꯥꯔ ꯇꯥꯔꯤꯕꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯔꯛꯇꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯑꯣꯟꯈ꯭ꯔꯕꯅꯤ ꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯈꯠꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯇꯦꯁꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛ ꯀꯔꯤꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯊꯣꯛꯂꯤꯕ ꯊꯥ ꯑꯁꯤꯅ ꯑꯅꯤ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯆꯠꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯡꯉꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯃꯁꯤꯗ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯦꯁꯇ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ ꯊꯣꯛꯂꯤꯕ ꯊꯥ ꯑꯁꯤꯅ ꯑꯅꯤꯁꯨꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯆꯥꯕꯨ ꯎꯅꯒꯗꯧꯔꯤꯕ ꯑꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯃꯁꯤꯗ ꯇꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯃꯗꯨꯗꯤ ꯑꯦꯛꯖꯦꯛ ꯃꯇꯝ ꯑꯗꯨ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯤꯕ ꯊꯥ ꯑꯅꯤ ꯑꯁꯤꯅ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯗ ꯆꯠꯅꯕꯒꯤ ꯁꯪꯁꯥꯔ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯥ ꯑꯁꯤना ꯑꯅꯤ ꯊꯣꯛꯅ ꯊꯣꯔꯛꯄ ꯑꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯄꯣꯔꯇꯦꯜ ꯑꯗꯨꯅ ꯍꯥꯡꯇꯣꯔꯛꯇ꯭ꯔꯤꯉꯩꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯨꯠꯇ ꯐꯥꯖꯜꯂꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯄꯣꯀꯦꯠꯇ ꯑꯩꯒꯤ ꯈꯨꯠꯇ ꯐꯥꯖꯜꯂꯤꯕ ꯑꯁꯤꯒꯤ ꯁꯣ ꯑꯁꯤ ꯌꯥꯎꯕꯅꯤ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯑꯦꯁꯀꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯄꯣꯀꯦꯠꯇꯒꯤ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯦꯁꯀꯤ ꯃꯈꯨꯠꯇ ꯐꯥꯖꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯐ꯭ꯔꯤ ꯑꯣꯏꯖꯔꯝꯃꯤ ꯁꯣꯝꯗꯅ ꯀꯂꯔꯐꯨꯜꯒꯤ ꯋꯥꯜ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯁꯪꯁꯥꯔꯗꯨꯗ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯈꯨꯁꯤꯒꯤ ꯃꯦꯆꯤꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯅꯦꯝꯊꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯈꯨꯁꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯑꯝꯃꯤ ꯁꯤ ꯎꯕ ꯃꯇꯝꯗ ꯑꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ
ꯃꯧꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯒꯤ ꯁ꯭ꯇꯦꯌꯔ ꯃꯊꯛ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯆꯦꯒꯤ ꯑꯅꯧꯕ ꯕꯦꯇ꯭ꯔꯤ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯌꯨꯝ ꯑꯁꯤꯒꯤ ꯊꯛ ꯊꯪꯕ ꯁ꯭ꯇꯦꯌꯔꯗꯨꯗ ꯀꯥꯈꯠꯂꯛꯑꯝꯃꯤ ꯈꯨꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯛꯀꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯕꯦꯁꯃꯦꯟ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯍꯧꯕ ꯑꯗꯨ ꯀꯤꯕꯒꯤꯗꯃꯛꯇꯅꯤ ꯇꯥꯡ ꯑꯁꯤꯗ ꯑꯛꯀꯤ ꯑꯃꯗꯤ ꯈꯨꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯕꯦꯁꯃꯦꯟ ꯑꯁꯤꯗꯒꯤ ꯊꯣꯔꯛꯅꯕꯒꯤ ꯊꯣꯡ ꯑꯁꯤꯗꯒꯤ ꯂꯣꯠꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯔꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯔꯨꯝ ꯑꯁꯤꯗ ꯂꯩꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯛꯀꯤ ꯑꯗꯨ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯑꯇꯣꯞꯄ ꯔꯨꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯨꯁꯤꯅ ꯁ꯭ꯇꯦꯌꯔ ꯑꯁꯤꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯑꯁꯤꯅ ꯍꯜꯂꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯝꯕꯤ ꯑꯣꯜꯂꯕ ꯃꯍꯥꯛꯀꯤ ꯃꯄꯥ ꯔꯘꯨ ꯑꯁꯤ ꯏꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯛꯀꯤ ꯑꯁꯤꯕꯨ ꯐꯥꯔꯒ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯀꯤꯁꯨ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯇꯨꯝꯅ ꯑꯁꯨꯝ ꯆꯦꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯔꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯈꯨꯁꯤꯁꯨ ꯕꯦꯁꯃꯦꯟꯒꯤ ꯀꯨꯝꯊꯕꯒꯤ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯑꯁꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯌꯔ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯖꯒꯥꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯃꯍꯥꯛꯅꯁꯨ ꯇꯥꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯛꯀꯤꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯆꯦꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯘꯨ ꯍꯥꯏꯔꯤꯕ ꯖꯣꯝꯕꯤ ꯑꯣꯜꯂꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯑꯝꯃꯤ ꯁꯣꯝꯗꯅ ꯈꯨꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ꯁ꯭ꯇꯦꯌꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯁꯟꯈꯤꯔꯝꯃꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯎꯒꯤ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯣꯛꯁ ꯑꯗꯨ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯔꯘꯨꯅ ꯑꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯇꯥꯟꯅꯔꯛꯈꯤꯕ ꯑꯗꯨ ꯑꯛꯀꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯇꯦ ꯁꯣꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥ ꯑꯁꯤ ꯑꯅꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯦꯁ ꯑꯃꯗꯤ ꯁꯨꯟꯗꯔꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯁꯨꯟꯗꯔꯤꯌꯥꯒꯤ ꯀꯂꯔꯐꯨꯜ ꯑꯣꯏꯔꯕ ꯋꯥꯔꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯕꯦꯁꯃꯦꯟꯒꯤ ꯖꯒꯥ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯟꯗꯔꯤꯌꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯗꯨ ꯕꯦꯁꯃꯦꯟ ꯑꯁꯤꯗ ꯂꯩꯔꯝꯗꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯇꯦꯁꯇꯤ ꯁꯨꯟꯗꯔꯤꯌꯥꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯪꯁꯥꯔ ꯑꯁꯤꯒ ꯃꯍꯥꯛꯅ ꯆꯪꯉꯛꯏꯕ ꯁꯪꯁꯥꯔ ꯑꯁꯤꯒ ꯄꯨꯝꯅꯃꯛ ꯈꯦꯠꯅꯗꯨꯅ ꯂꯩꯔꯝꯕꯒꯤꯅꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯀꯂꯔꯒꯤ ꯃꯆꯨ ꯑꯣꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯪꯁꯥꯔ ꯑꯗꯨꯗꯅ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯀꯤ ꯃꯆꯨꯗ ꯎꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯇꯝꯒꯤ ꯇꯥꯏꯝꯂꯥꯏꯟ ꯑꯃ ꯅꯠꯇꯦ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯃꯝꯅꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯨꯟꯗꯔꯤꯌꯥ ꯑꯃꯗꯤ ꯇꯦꯁ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯟꯗꯔꯤꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯛꯀꯤ ꯑꯁꯤꯅ ꯖꯣꯝꯕꯤ ꯑꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯆꯪꯉꯛꯄ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯎꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯔꯘꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯛꯀꯤ ꯑꯁꯤꯕꯨꯁꯨ ꯆꯤꯛꯈꯔꯦ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯛꯀꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯁꯨ ꯖꯣꯝꯕꯤ ꯑꯣꯟꯕ ꯑꯣꯏꯔꯝꯃꯤ ꯃꯧꯗꯒꯤ ꯑꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯁꯤꯜꯂꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯇꯦꯁꯅ ꯁꯨꯟꯗꯔꯤꯌꯥ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔꯗꯨꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯃꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯛꯄꯅꯤꯅ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯖꯣꯝꯕꯤ ꯑꯣꯜꯂꯝꯃꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯈꯨꯁꯤ ꯑꯁꯤꯕꯨ ꯍꯤꯡꯉꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯑꯩꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯦ ꯅꯣꯡꯃ ꯑꯩꯅ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯛꯀꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯉꯥꯡ ꯑꯃ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈꯣꯡꯁꯨ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯁꯥꯟꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯕ ꯃꯍꯤꯛ ꯑꯃ ꯂꯥꯛꯄꯗꯒꯤ ꯁꯤꯗꯒꯤꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤ ꯑꯃꯠꯇ ꯌꯨꯝꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯛꯅꯗꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯝꯕꯤꯗ ꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕ ꯇꯦꯁꯇꯤ ꯀꯣꯔꯣꯅꯥ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇ ꯇꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯦꯁꯅ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯀꯣꯔꯣꯅꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ ꯃꯁꯤꯗ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯣꯔꯣꯅꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯦꯟꯗꯥꯃꯤꯛ ꯑꯃꯅꯤ ꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯚꯥꯏꯔꯁ ꯃꯈꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟꯁ ꯀꯌꯥꯒꯤ ꯊꯋꯥꯏꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯏꯕꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯇꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯃꯈꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗꯗꯤ ꯑꯃꯨꯛꯇꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯊꯣꯛꯁꯨ ꯊꯣꯛꯇꯔꯤ ꯃꯇꯝ ꯑꯁꯤꯗ ꯇꯦꯁꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯅꯨꯄꯤ ꯔꯣꯁꯅꯤ ꯑꯗꯨ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯑꯃꯒꯤ ꯐꯣꯔꯝꯗ ꯂꯥꯛꯇꯨꯅ ꯅꯍꯥꯛꯀ ꯁꯣꯏꯗꯅꯃꯛꯀꯤ ꯎꯅꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯔꯣꯁꯅꯤꯅ ꯑꯣꯟꯗꯨꯅ ꯂꯥꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯇꯦꯁꯅ ꯄꯩꯁꯥ ꯄꯤꯛꯊꯟꯅ ꯌꯥꯎꯔꯕ ꯕꯦꯒ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯣꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯔꯒꯤ ꯁꯣ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯧꯊꯣꯔꯛꯑꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯄꯩꯁꯥ ꯄꯤꯛꯊꯟꯅ ꯌꯥꯎꯔꯕ ꯕꯦꯒ ꯑꯗꯨ ꯁꯨꯟꯗꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ
nupi asiga loinana nupi adugi colorful oriba sangsara aduda mahak yamna nungaina hingurage hainasu mahak khalami ramdi mahaki sangsara asidadi mahakpu nungsiba mahakine hairabada kanamta leitre hainasu mahakna khalami masig matungda Tesna Sundaria haiba nupi asiga sangsara asida mahak mathanta changani haiduna mahak decision lawrami ramdi mahaki sangsara asidadi anganba amadi lar haiba asi masak khangdrabani tuga mahakna Sundaria haiba nupi adugi macha nupi ama lehoi haiba dusu mahakna thiraga kangi haina su khalami masig matungda Tesna mahaki khuchu khulai sing adu loina ready tawraba matungda Sundaria haiba nupi asiga sangsara asida amuk mathanta changkhirami matam asida aki haiba zombie olaba angang nupa macha adu Tes haiba nupa asina amuk thengnarami udigi zombie olaba aki asina Tes haiba nupa asiga mathakta attack tawnaba haiduna chensalakpa matamda Tesna pairappa nongmai aduna aki haiba nupa asigi makhong manakta khara kapsalami mai kapthoropagi mairi asi uba matamda aki haiba nupa macha asi kibadigi mak mafam asi thadoktuna chenkhirami asiga matungda Tesna ka asida asom thirakpa matamda khusi haiba angang nupi macha asi box amagi manungda yauduna leramba du mangna thengnarami digi mahakna box adu yamna thuna hangtoktuna box adu digi khusi se bulokthopiduna maki oxygen gi machine adu gi battery adu ama sintokpirami maram asidagi khusi haiba angang nupi macha adu oxygen adu ningthijana phangbadigi mak sor adu nena tana honjarami haiba matam asida khusi gi mapa zombie on khraba gu haiba nupa adu makhoi ani gi manakta laktuna Tes haiba nupa asida attack tawrami amasida kusina esna porakiba nongmai adu mangna lokhatuna maki mapa oiriba ragu asibu nongmaina kaptuna hatoami nongmai kapagi makhona si taba matamda yumasigi mapanda lehauba atopa zombie mayam adu yumasigi manungda changdaba haiduna honaduna lerami paudagi Tesna khusi haiba angang nupi macha asibu yumasigi manungda satlauna singsanduna yumasigi thongasi lonsanduna makhoini yumasigi manungda laikhirami airiba sinmati asini aikoina film asigi haurukpa sinda ukiba ado objekti Tes amadi khusi makhoini yumasigi thongasi lok toksanduna yumasigi manungda ngahak pothaduna phamaga leirami matam asida Tes ki wakhanda asumna khalami madudi mahaki sangsara duda khusi haiba angang nupi macha asi amuhana puduna chatlaroi haina khalami ramdi mahangna hujik laiba alar oriba sangsara sigi ahangba tiada yenkhaluba matamdadi mafam asidadi sopnagi tha amakak thoktuna leirami asina tanglibdi mafam asidagi atopa sangsara amada chatkinabagi portal adu close tawtuna leikhre haibani matungda Tes amadi khusi makhoinina ahangba tia asida adu anisuna thorokpra haiduna ngaiduna leirami adum oinamak ahangba tia asida tha adu anisuna kaidonungda thorakhide maram asidagi Tes haiba nupa asina si haiba angang nupi macha asibu gari aduda kakhalanduna makhoina leibada sep oigadaba mafam ama hirunabagidamagta makhoi ani gari adu tongduna chatkhirami haiba matam asida aikoina yamna angakpa thogdo amasu uba phangi madudi ki haiba zombie olaba angang nupa macha adudi sanlangakhiba thori adugi khongat liduna Tesna lariba sangsara aduda thokhirami asidigi aikoina khangi madudi ahangba tia asida tha ani thoktuna lerami maram asigidamak ki haiba nupa macha aduna Teski sangsara aduda chatpa ngamkhiba oirami bu haiba matam asida Tes amadi khusi makhoi ani adudi gari adu tongduna mafam asi mamangdagi thadoktuna chatkhrabani somdana Teski sangsara aduda aki haiba nupa macha asina thorokpa matamda mangna atopa miyoi ma thengnarami paduna khangdabadina aki haiba angang nupa macha asina mahaki gari mamangda lepsanduna lei haibagidamakta mahangna laurami tangasida aki haiba nupa asina nupa atugi manakta chensalakuna nupa asidasu chikhirami haiba matam asida ahangbada thokliba tha ani adu amuk pulap punsankhirami haiba matam asida black and white ki sangsara asidasu Sundaria haiba nupi asina mahaki macha nupa aki asibu thiduna lerami maramdi Tesnasu mahaki macha nupa adu mafam asida leiki haina haikiba adugi damaktani tumoinamak aki haiba Sundaria ki macha nupa adudi black and white ki sangsara asida mamangdagi thoroktuna laikhrabani aduga mafam asigi mising asida chiktuna mahangna mioi kaya amadasu zombie olankhrabani somdana color ki sangsara aduda Tesna khusi haiba angang nupi macha asi puduna mahaki nupi Rosni asibu phangbara haiduna thiba chatkhirami matam asida Sundaria amadi Tes makhoi ani ki sangsara asi onthoknaduna makhoi ani si laikhirami aduga makhoi ani ki apamba misal adusu mapung phakibra haiba adusu aikhoida khanjana halli ga film asigi aroiba sinda zombie continue sainasu aikhoida thaduna ulli sina tangingbidi film asigi makha taba part su soidana makki lakani haibani tamaduda Tes amadi Sundaria makhoi ani sina kamdauba haiba adu aikhoida khanjana halaba matungda nungairaba movie asi matang aswaida losenkirami arigumba ngasigi aigi explanation asida soikiba langkiba yaurubasu mayamna ngakpiyu ngasigidi matang aswaida kainarasi